Lantoksari Tilotama 3 Wave of Love Ocean of Sorrow. ꯑꯩꯍꯥꯛ ꯌꯥꯝꯅ ꯇꯥꯍꯥꯕ ꯃꯥꯟꯈꯤꯒꯅꯤ ꯈꯟꯕꯗꯒꯤ ꯉꯔꯥꯡꯒꯤ ꯃꯇꯝꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯆꯣꯟꯊꯅ ꯄꯥꯟ ꯗꯨꯀꯥꯟ ꯆꯠꯂꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯍꯦꯛ ꯌꯧꯕꯒ ꯆꯠꯅꯤꯡꯂꯝꯕꯅꯤ꯫ ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗꯨꯗ ꯀꯣꯛ ꯑꯁꯤ ꯆꯤꯛꯈꯤ꯫ ꯑꯍꯤꯡ ꯐꯅ ꯇꯦꯡꯅ ꯄꯥꯎ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯊꯦꯡꯊꯔꯨꯕꯅꯔ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯃꯤ ꯐꯅ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯅ ꯑꯌꯥꯝꯕꯅꯤ꯫ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯁꯤꯄꯥꯏ ꯑꯃꯅꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯆꯪꯕꯗꯣ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯒꯦꯠ ꯃꯆꯤꯟꯗ RPꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯁꯥꯅꯤꯡꯅ ꯁꯥꯕ ꯅꯠꯇꯦ, ꯊꯣꯏꯗꯣꯛꯅꯁꯨ ꯃꯔꯨ ꯑꯣꯏꯗꯦ꯫ ꯆꯨꯝꯅꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯁꯥꯔꯚꯤꯁ ꯀꯌꯥꯝ ꯀꯨꯏꯔꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯃ ꯊꯣꯛꯈꯤ, ꯑꯅꯤ ꯊꯣꯛꯈꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯤ ꯑꯅꯤꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯩ ꯄꯥꯟ ꯗꯨꯀꯥꯟꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕ ꯄꯣꯠꯇꯨ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯎꯕꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯥꯅ ꯀ꯭ꯋꯥ ꯇꯞꯂꯤ꯫ ꯈꯪꯉꯤ ꯃꯥꯅ ꯇꯞꯂꯤꯕ ꯀ꯭ꯋꯥꯗꯣ ꯑꯩꯒꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯅꯕꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯑꯃꯗꯤ ꯀꯔꯤ ꯋꯥꯅ ꯍꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯋꯥꯍꯧꯗꯣ ꯑꯣꯏꯅ ꯑꯩꯁꯨ ꯀ꯭ꯋꯥ ꯑꯃꯇ ꯆꯥꯒꯦ꯫ ꯃꯥ ꯋꯥ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯇꯕꯗꯨ ꯑꯩ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯩꯒꯤ ꯍꯩꯅꯗꯕꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯐꯖꯔꯕ ꯇꯥꯟꯖꯥꯅꯤ ꯈꯟꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯇꯨꯅ ꯑꯩꯕꯨ ꯔꯤꯁꯤꯞ ꯇꯧꯕꯤꯕ ꯌꯥꯕꯅꯤ꯫ ꯁꯥꯔ ꯂꯥꯛꯂꯕ꯭ꯔꯇꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯕꯒꯤ ꯋꯥ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯃꯇꯝ ꯅꯥꯏꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯛꯇ꯭ꯔꯕꯗꯤ ꯂꯦꯝꯃꯤꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯄꯛꯆꯔꯛꯇꯦ꯫ ꯑꯩꯍꯥꯛ ꯑꯣꯐꯤꯁꯥꯔ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯍꯤꯗꯤ ꯑꯉꯥꯡꯅꯤ, ꯅꯧꯔꯤꯕ ꯄꯥꯈꯪꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯉꯥꯎꯁꯤꯟꯅꯔꯨꯕ, ꯂꯦꯝꯖꯗꯕ ꯎꯠꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯃꯥ ꯑꯩꯇ ꯂꯩꯕꯅꯤ꯫ ꯃꯁꯤ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯏꯇꯩꯃꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯍꯩꯁꯤ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯥꯏꯗ ꯍꯨꯃꯥꯡ ꯇꯥꯔꯛꯈꯤ꯫ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯛꯆꯗꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯤ ꯀꯅꯥꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯕ ꯑꯃꯗꯗꯤ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕ ꯉꯝꯃꯛꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯁꯔꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯜꯂꯦꯀꯣ꯫ ꯀꯔꯝꯅ ꯑꯉꯥꯡ ꯃꯥꯜꯂꯤꯕ? ꯁꯔꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯅꯠꯇꯦ, ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯥꯟꯕꯗꯨꯒꯤ ꯍꯥꯏꯕꯅꯦ꯫ ꯀꯔꯤ ꯍꯥꯏꯅꯤ, ꯄꯥꯈꯪ ꯅꯠꯇꯕꯗꯧꯅ ꯇꯧꯕ ꯑꯃꯁꯨꯡ ꯍꯣꯏ, ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯥꯈꯪ ꯃꯥꯟꯕ ꯃꯥꯟꯅꯕ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯡ ꯐꯥꯎꯕꯗꯤ ꯍꯥꯏꯕꯗ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯀꯥꯏꯗꯦ ꯁꯔ, ꯃꯥꯔꯤꯌꯥꯝ ꯀꯧꯋꯦ꯫ ꯑꯣ, ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ꯫ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛ ꯉꯔꯥꯡꯃꯨꯛ ꯍꯥꯏꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯦ ꯉꯁꯤꯁꯨ ꯍꯥꯏꯒꯗꯕꯗ ꯏꯀꯣꯏ ꯀꯣꯏꯔꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯌꯥꯝ ꯂꯨꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ꯫ ꯍꯣꯏ, ꯑꯩꯉꯣꯟꯗꯗꯤ ꯑꯔꯨꯕꯅꯦ꯫ ꯍꯧꯖꯤꯛ ꯗꯌꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯁꯔ, ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯖꯔꯣꯏ꯫ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯩꯁꯨ ꯊꯥꯖꯕ ꯊꯝꯈꯤꯕꯗꯣ ꯃꯥꯡꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯕ꯭ꯔꯣ? ꯈꯪꯉꯦ꯫ ꯁꯔꯗ ꯍꯥꯏꯕꯗ ꯉꯟꯃꯟꯕꯒꯤ ꯇꯧꯕꯅꯦ꯫ ꯃꯁꯤ ꯁꯔꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯗꯕꯁꯨ ꯑꯣꯏ, ꯑꯗꯨꯒ ꯈꯪꯈꯤꯗꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯁꯔꯒꯤ ꯊꯃꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯅ ꯈꯪꯉꯦ꯫ ꯃꯥꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯈꯟꯖꯩ, ꯌꯥꯝꯅꯁꯨ ꯅꯤꯡꯖꯩ꯫ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯀꯪꯂꯥ ꯑꯣꯏꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔ ꯎꯔꯨꯕꯗꯒꯤ ꯂꯩꯍꯥꯎ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯡꯉꯥꯏ, ꯂꯩꯀꯪꯂꯥ ꯑꯣꯏꯔꯨꯔꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯅꯍꯥꯛꯅ ꯂꯩꯍꯥꯎ ꯆꯦꯜꯍꯟꯕꯁꯦ
Kari maramgi magi laikangla oiruba thamoina nauna amuk leihau chenkibano haibasisu ai khange. Adubu masimadi aigidamakta arotpa oina thamjarage. Mashi hairaga tappa loiraba kwadu aingonda piri. Aishu kwadu lauraga yada huklami. Aishu Mariamgi wado munna taki. Chingnabasu yamna hingatki. Karida chingnaribano haibasu khangkite. Mau oibagira, lalhauba oibagira, natraga call girl oibagira. Adubu ai chingnai haiduna thamoi shontabadi tawkite. Khalli oiningba ama hekta oiramsano. Mikuptuda aina karigumba langlanajin amadi phangba yai khanduna. Madudi mahak sadarongi mi nate haibanine. Nangise chingnabadagi hairibanine. Hoi sir, singnafamda chingnabane. Chingnaba khudingmak achumba oigale. Chumme ma sadarolgi mi nate. Aduna aina hana thamoi masak khangdrabadi nganmalle haikibado. Haujuk phau aigi thamoi masak khangbidribo. Hoi khangbabudi khra makai khangjare adubo percentage ti yam nemli. Adudi aini itema kokthoklibashi nganmanba tagadorba male. Nganbabudi nganmande. Adubu sungkau kaugithabasu yai. Kauba kaudaba kanagi samakha ponde. Nahaki makha pongadabani. Tumgidi khande. Haujikidi kaurabanina adum kauragi tema. Masi haibadusu aiha nikhok tawki. Angang oiringai satra oiringaida para phaduna talakiba aduga thaba asi phangnaba honabada yamna ichang thorkiba aiha asi ngasidi pandukan phambi amada mai ngangli aini ikaina kobasi mana khangladuna nokpi nomi tawduna. Sarna itaima kobase haujik makidi pakjaba watle. Sahi su yam dikhetnaram loy. Ming adum kaunase. Aihak kuina leithaningtre leitharaga mimang tholakadra chingnarakle aduga amana mana ngarang pigani harakpa aduta khanbada ngaingam singam laktre. Ado phare aina ngarang phangani haiba posaktu pibirodana. Mahak khantha batawdana makhada haiphet non tharaga angangbana cover tawba tharap tawba diary ama puthoraki. Aduga diary sigi manungda sargi thamoigi masak laina khanglagani. Mashi haraga diary do piraki. Aina diary to lauraga kwagi sel piramlaga adum thorakle. Karino khangde diary do hek phangbaga mikup amata mafamduda panthaningdre. Dayanand changnasi haiduna khut paiduna chingbagum tawki. Aigi quartergi phamungda long heptuna angangbana makhum panba diary do chawrakna phaktuna yengli. Diary do single date ni. Haibadi date amagi page ama ibadusu thawdokka date ka chanadana khudak ningak padu hekte isinbagum tawi. Hoi asengba thaktoka date ka chanana ibasu yaudabadi nate. Ahanbagi page kharadi yamna sangna wari amagum iri. Marakta angangba asangba machugi muksinaduna maru oiba thawdoktu thinduna takpagumsu tawri. Adubu ai maduda pukning changbadi tawdri. Karigino haibada ikutta leirabanina mamal leina paragi khanduna. Tasengna harabada injang mayam marakta khwaidagi chaningba khwaidagi haubado lenaduna thamlaga khona chabagi thamba adugumbani. Diary gi tangkhai chalakpada title na bracket manungda thamlamnaga irambaduda pukning khangchang-changbagum tawki. Madudi iribasing adho kuidribadamnu tawi. Karigumba khara ininglakuna diary gi ahangba yenglaga isinba. Samna harabada maga iga thengnakhibagi matung iba bracket manungi title ado Wave of Love Ocean of Sorrow. Tasengna maksu title aduna aigi pukningbu chingsil kaya da phajakraba arthano nungaibana khajik awabana damada warisida mahaki personal oibana ai haituna palli masinasu aingonda yamna interesting ohenki soidana paraga khangadabado ngaingam singam dabadawna tawki. Aihaki hogulakpagi samlakpa warini. Warisi mayamgi mamangda puthokpasu ikaijay. Aduna mayam khangkidanabasu yam jiksinjay. Adubu isinduna thamjay tabunungda kanasu khangdana laikhraba kaisu kaide khanduna. Ai pokpada imado laikide hai. Aduna ai ese
ꯄꯥꯞꯇꯅ ꯌꯣꯝꯂꯒ ꯁꯥꯔꯛꯂꯕꯅꯤ꯫ ꯃꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯆꯥ, ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯍꯧꯗꯣꯛꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯗꯣ ꯄꯥꯎꯃꯩ ꯅꯤꯡꯉꯣꯜꯅꯤ, ꯃꯈꯥꯜ ꯈꯨꯟꯗꯒꯤꯅꯤ꯫ ꯃꯃꯤꯡꯅ ꯐꯨꯕꯤ ꯀꯧꯏ, ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯏꯪ ꯇꯞꯄꯤ꯫ ꯏꯄꯥꯅ ꯅꯤꯡꯊꯦꯝ ꯀꯧꯏ, ꯖꯥꯇꯤꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯌꯨꯝꯗꯤ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯏꯄꯥꯅ ꯂꯧꯔꯕ ꯃꯇꯨꯡ ꯏꯃꯥꯒꯤ ꯃꯤꯡ ꯍꯣꯡꯗꯣꯛꯈꯤ, ꯁꯥꯟꯇꯤ ꯍꯥꯏꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ, ꯑꯋꯥꯕꯅ ꯃꯄꯨꯝ ꯑꯣꯏꯔꯕ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕ ꯄꯤꯛꯇꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯕꯕꯥ ꯄꯣꯛꯄ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯕꯣꯛ ꯑꯃꯗꯤ ꯕꯕꯥ ꯊꯥꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯕꯕꯥ ꯄꯣꯛꯄ ꯏꯄꯨ ꯑꯗꯣ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯂꯩꯔꯒ ꯂꯩꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯕꯣꯛꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯑꯃꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤ꯫ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯏꯅ ꯍꯥꯏꯈꯤ, ꯏꯁꯨꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅꯤ, ꯇꯤꯂꯣꯇꯃꯥ ꯀꯧꯋꯦ, ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯥꯏꯔꯤꯛ ꯍꯩꯒꯅꯤ, ꯃꯁꯛꯁꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯅꯤ ꯁꯨꯔꯣꯏ꯫ ꯏꯁꯨꯒꯤꯗꯃꯛꯇ ꯃꯕꯣꯛ ꯑꯩꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯐꯖꯩ ꯐꯖꯩ, ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯩ, ꯑꯗꯨꯕꯨꯅꯦ ꯂꯩꯃꯅ ꯀꯂꯤꯗ ꯁꯛ ꯐꯖꯕꯁꯦ ꯄꯥꯞꯅꯤ ꯍꯥꯏꯅꯩꯀꯣ꯫ ꯑꯁꯨꯝꯅ ꯑꯕꯣꯛꯅ ꯑꯩꯕꯨ ꯊꯥꯒꯠꯃꯟꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯈꯤꯕꯅꯤ, ꯍꯣꯏ, ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯇꯝꯗꯨꯗ ꯑꯩ ꯄꯨꯡꯀꯛ ꯆꯥꯎꯔꯦ, ꯁꯪꯁꯥꯔꯒꯤ ꯒ꯭ꯌꯥꯟ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ, ꯀꯂꯤꯗ ꯐꯖꯕ ꯄꯥꯞ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩꯒꯤ ꯕꯕꯥ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯧꯗꯕꯅ ꯗꯤꯃꯥꯄꯨꯔ ꯂꯥꯏꯟꯗ ꯊꯧꯕ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯕꯕꯥꯒꯤ ꯄꯤꯛꯂꯕ ꯏꯟꯀꯝꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯈꯤꯗꯦ꯫ ꯊꯣꯏꯅ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯝꯕ ꯄꯩꯁꯥꯗꯨꯅ ꯇꯨꯡꯁꯤꯟꯗꯨꯅ ꯌꯥꯝꯅ ꯑꯁꯥ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗோ ꯑꯣꯏꯈꯤ꯫ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯐꯨꯔꯥ ꯗꯣꯂꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯤꯡꯗꯦ꯫ ꯊꯝꯅꯥꯗ ꯍꯥꯞꯄ ꯏꯁꯤꯡꯒꯨꯝꯕꯅꯤ꯫ ꯐꯖꯩꯇ ꯍꯥꯏꯕꯗ ꯃꯇꯝꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯏꯄꯥꯛꯇ ꯇꯥꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 8 ꯇꯝꯂꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯕꯕꯥ ꯑꯗꯣ BP ꯁ꯭ꯇꯣꯛ ꯇꯧꯈꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯆꯤꯡꯈꯤ, ꯃꯆꯤꯟ ꯐꯥꯎꯕ ꯆꯤꯡꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯣ ꯌꯧꯈꯤ꯫ ꯕꯕꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯁꯤꯟꯖꯔꯝꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯕꯕꯨ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯕꯕꯥ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯏꯃꯥ ꯀꯥꯏꯅꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯒꯤ ꯀꯥꯏꯅꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯈꯟꯈꯤ, ꯑꯩꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ, ꯑꯕꯣꯛꯀꯨꯝꯅ ꯑꯩꯍꯥꯛ ꯍꯤꯡꯈꯤꯒꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯛ ꯃꯥꯏꯊꯤꯍꯜꯂꯣꯏ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯥꯇꯒ ꯆꯥꯛ ꯆꯥꯃꯤꯟꯅꯖꯔꯛꯄ ꯕꯕꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯕꯣꯛ ꯃꯥꯅ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯑꯕꯣꯛ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯥꯝ ꯐꯩ, ꯃꯅꯨꯡ ꯀꯜꯂꯤ, ꯌꯥꯝꯅꯁꯨ ꯁꯤꯡꯉꯤ, ꯃꯤꯇꯤꯛ ꯃꯤꯔꯧ ꯌꯥꯝ ꯎꯏ꯫ ꯃꯕꯨꯗꯤꯁꯨ ꯁꯃꯨꯗ꯭ꯔ ꯏꯄꯥꯛꯅꯤ꯫ ꯍꯣꯏ, ꯕꯨꯗꯤ ꯂꯩꯔꯕꯗꯤ ꯁꯤꯡꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ ꯄꯥꯡꯒꯜ ꯊꯧꯅꯥꯗ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯀꯠꯈꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡ ꯁꯤꯟꯇꯥꯛꯄꯤꯈꯤ꯫ ꯄꯣꯛꯂꯕꯗꯤ ꯁꯤꯕ, ꯀꯥꯏꯅꯕ ꯅꯪꯕ ꯇꯥꯕꯅꯤ꯫ ꯀꯥꯏꯅꯔꯦ ꯋꯥꯔꯦ ꯅꯪꯂꯦ ꯍꯥꯏꯗꯨꯅ ꯐꯨꯝꯕꯪꯅꯗꯨꯅ ꯊꯕꯥꯛ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯤꯡ ꯂꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯇꯧꯔꯒꯅ ꯀꯔꯤ ꯇꯧꯗ꯭ꯔꯒꯅ ꯀꯔꯤ ꯃꯁꯤ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯤꯄꯥꯅ ꯍꯤꯡꯒꯦ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯇꯝꯕꯨ ꯃꯥꯡꯍꯟꯒꯅꯨ ꯀꯤꯕ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯦ ꯄꯥꯡꯗꯕꯒꯤ ꯃꯆꯠꯅꯤ ꯑꯗꯨꯅ ꯀꯤꯔꯣꯏꯗꯕꯅꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯒꯤ ꯈꯜꯂꯒ ꯇꯧꯔꯣꯏꯗꯕꯅꯤ ꯃꯥꯏꯊꯤꯔꯕꯗꯤ ꯈꯜꯂꯒ ꯇꯧꯒꯗꯕꯅꯤ ꯈꯪꯗꯦ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕꯁꯤꯡꯗꯣ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕꯗ ꯂꯣꯏꯔꯔꯣꯏ ꯀꯅꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯥꯖꯠ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯑꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯅꯨꯄꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯇꯦ ꯃꯁꯤ ꯑꯩꯅ ꯅꯨꯄꯤꯅꯤꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯊꯤꯌꯨ ꯍꯥꯏꯅ ꯅꯥꯀꯣꯏꯅꯅ ꯇꯥꯛꯄꯤꯔꯝꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯕꯣꯛ ꯃꯈ꯭ꯋꯥꯡ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯈ꯭ꯔꯦ ꯃꯥꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯣꯡꯁꯥ ꯑꯃꯣꯝꯒꯨꯝꯈ꯭ꯔꯦ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯑꯩꯍꯥꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯪꯅꯅꯕ ꯇꯝꯍꯟꯈꯤ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯕꯣꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯑꯃꯗꯤ ꯋꯥꯍꯩꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯈꯛ ꯂꯩꯈꯤꯗꯦ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯁꯣꯔꯒꯨꯝꯅ ꯀꯤꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯈꯟꯖꯩ ꯑꯁꯨꯝꯅ ꯀꯪꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯃꯌꯣꯜꯕꯨ ꯑꯕꯣꯛꯀꯤ ꯃꯄꯥꯅ ꯇꯞꯅ ꯇꯞꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯑꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯌꯥꯝ ꯊꯤꯅ ꯄꯥꯞ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯤꯡꯕꯒꯤ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯁꯛꯇꯝꯕꯨ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯃꯌꯣꯟ ꯆꯣꯡꯕ ꯉꯝꯗꯅꯕ ꯍꯟꯗꯛ ꯃꯨꯛꯇꯤ ꯃꯔꯨ ꯐꯨꯛꯇꯠꯄꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯊꯥꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯦ ꯃꯁꯤꯗ ꯑꯩꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥ ꯀꯥꯏꯅꯔꯦ Makhadi tarik ngaibiu Tilotama 4 Dhurbatara Warriors na miyam da kari message piri habadu makhagi ka mail box ta thambiramu loinana piri ba kanabasing adu khak loksin biyo